Churachandpur district ki Singat subdivision na konba mafam amada pickup truck ama accident thokpadagi mioi mari laikidre kaya amana asokapan nang lehairi. Presna phangba paamagi matungina thaudoga singa sin numit yungba duaida thokibane. Pickup truck adu luhongbagi tawram amada saruk yagadaba sing puraga ngaljang khultamna lakibane adubu panthung pham yaudringaida control tawba ngamhodabadagi chingchepta nanthakibane. Gari adu kayara khana olaba matungda chingkhongda leiba lobuk amada tashin ki hairi thaudo adu da laikhidraba sing adu de thwangtam khuldagi thangmwan mung kuptong dorkas bank dagi hauchin thwangtam khuldagi Singasham amadi Nyanjanyang ni thogdok thokfam da kunja sing sangsin duna rescue tawna bohona badanatana authority gi maike dagi su relief operation chatha bahokre haina pawsina makatari